IRANG Asina MARAM OIRAGA LOU-UBA NGAMKHIDRABA Loumi Meeyamgi compensation Chatliba Asigi Manungda Pithoknaba Leingak Asina Pandam Thamli HAINA Agriculture Minister THONGAM BISWAJIT PHONGDOKKHRE Wafam asi hojik Chatliba Manipuri Legislative Assembly ki session asida MLA O Suraj Kumar na hangnakiba wahangi paukhum oina Minister BISWAJIT PHONGDOKKHIBANE IRANG asigi chaitheng phangduna LOU-UBA NGAMKHIDRABA Loumi Meeyamgi compensation karamba matamgi manungda pithokadage haina MLA Suraj Kumar na hanglakiba wahangi paukhum piraduna Minister BISWAJIT na hai Leingak asigi Agriculture Department na chathakiba survey gi matung inna IRANG asina hectare lising mangaga chama humpudara nithoi oigadaba laufam LOU-UBA ngamdabaga loinana fau metric ton lising tara mangaga chamri kuntra taret rom puthokpa ngamkhide masina maram oiraga lupa crore kuntra nipan lakh taruk romgi senfam mangkhe amaromda lawi lising mangaga chamapan subna amaromda IRANG asina maram oiraga achauba chaiting fangkhi haibaga report mari leinaba DC singna pirakhe Loumi sing asigi manungda Loumi lising ahunga chamri marifu humdoida compensation pinaba Leingak asigi Home Department da recommend tawkhre madugi damak lupa crore tara mangaga lakh kuntra taret ahanba phase ki oina mamang tha February 18 da sanction tawkhre senpham asi mari leinaba DC singi khuthangda Loumi Meeyamda phanghanba hokre Chatliba tha asida Loumi singi compensation pithoknagane Nakal amaromda IRANG asigi chaitheng phangkhiba Loumi lising aniga chahum marifudara mapan gi oinadi chayetnaba manba figam khara leibidage nauhona na verification chathanaba mari leinaba DC singda khangankhre makhoi sing asigi mari chumba report mari leinaba DC singna pikhalaklabade Chatliba tha asigi manungda compensation pigane IRANG asina sokhalaba Loumi Meeyamgi pifam thokpa compensation gi senpham matik chana lei haina so Minister BISWAJIT na makhata na phongdokhe 18.37 की पैसासी कोई हुजिक पैसा करा कोई होम डिपार्टमेंट ने से गिवनी सेंक्शन तौखरे अदुगा डीसी सिंगस्टा कोई ना अफम खरदा कोई पीब हौखरे अदुगा मागे अकाउंट दा थुनमक कोई विदिन दिस मार्च की मनुंग से दुम लोई चंगा गल वगरनी ना अदुगा कोई लेम हौरिबा 2399 से करी गिनो हाइबा मतम दा कोई की ngasai duplicacy akuna aina panjagi budo answer da ahamba da 19 numbers of the farmer effective farmer si aikoi gi duplication leramba dagi leramba aduga marakta makhoi gi na thagali ba che sangs da aikoi gi leriba akoi gi deputy commissioner da gi thagalaga ju state level screening tawu matam da koi doubtful kitang oibna re-verification gi angta ga tawiro haidana koi deputy commissioner sa thadagre haibani aduna maximum farmer de hujik phangani aduga hari posisu hari potuna chuma me har ga di adum yam thuna dum within march adum piba yabagi by end of the 31st the piba yabagi like kano laigani haijima ya house dum thamjage because manam di funds hi readily available oibni na and high bangam jabani